nang nei gon do si lising am pi ba sai ma thau yam tai maru puna na ba paisa su kon ni cha ge am su kon ni chara amani su kon au ni ai khang ni adu bu numi mari ni manga ni kana ho du na noi na leipak ko sabana sa na sem gi doi ni adu ka khoi chu khang ni nang na pizari ba ai khoi da ama ma mai gon do lising yelak pai wan miyam na corruption tau da bida ai gi ngha ki oi cha ba ngasai gi se college gi oza khan manat raga doctor engineer khaliba officer duna hey ai gi leipak ni doctor afaba hi ba khalo bu na phai natraga di hai pheba mam chokani ai ngon na noi na lupa la kun piraga ma khaloi do mathau ta de tin chokani ai ba je khalo da di hai miyam pu ma wane na khalo ba ai gi oi jaba lupa la tara kun do phangaga thaba khan manat tabida ai gi oi jaba du yengaga khaloi hai na thagala kana natro khoina mi afaba khan mangam doisa adumai tawdana manipur da leibiri ba praja sing na su miyam na semjaba miyam gi laingak miyam gi da mukta semjaba na leiriba ganatantra chatpa hai english na democracy hai sida leiba miyam sing sina ai gi nga haki oijaba thadoga ai gi layeng bigi ba ai gonda jingha piramba ai gi luhong da mateng pangamba ai gi sorata pisa piramba asigumba ai gi khajik oijaba je thadoga leipak miyam gi oiba thabak torakadaba afaba mi matik chaba mi thagat si haina miyam na corruption tawba lepaga khalakpa matamda paisa thilaiba mi du dai buwa natik chadra da nat sen thilai natra na haiba ngama di miyam na kari tawrakani esa amalo da bawa la kuntra ni fu gain tai chumra khangde lau yo le ka hai adu ta di mps oi gai ta di karwar maya da leramani interview taw da pham doi mi duna he mo lang nai ngon da paisa thilai se natraga mama pa do na cha nu pa do aso boy ni do matik sa da na paisa na mi laga leigen tawrai natro noi do leipak mang ge to natro ai ngon da khar kana ba pi raga khalaka do mi man bra ise tawrakanu afaba mi khalau doi ni aina sigra matung da di moi de service sai kuntra le ho doi ni leipak nga ho do ba mi aina sigra matung da bawa leipak nga ho do ba ni aduna aina khanba da chum khani noi huram ba to na sa ge phatab do kupsana ba ingon da themakan oi roi na thadoro ba adu de thabak to afaba khalaka doi ne ba natra adu ga chap manana manipur gi miyam sina paisa na pirak da ai gi oi jaba tor ko magi oi jaba thado ga afaba leipak ta committee roi ba qualified oi ba matik chaba mi khan ge nangona ingon da lupa chawnga le singai khangi nang nei gon do si lising am pi ba sai ma thau yam tai maru puna na ba paisa su kon ni cha ge am su kon ni chara amani su kon au ni ai kham ni adu bu numi mari ni manga ni kana ho bu na noi na leipak ko sabana sa na sem gi doi ni adu ka khoi chu khang ni nang na pizari ba ai khoi da ama mai ngon da lising yelak pai wani kendra si de nang karor da yelamani ai kham ni noi na karor je kadai de um phukalakani sumaina lambi tha ba da gi phukalakani hurang gi doi ni akhoi loi kham ni paisa sung lau roi bo telakanu ain haira adi kaidore leipak to afaba lenga koina ba matik chawa mi thoke haira ane ba dai natro yeng bio ba aina chairman oi ba committee da lambi tha ba gi first 5 year hai chahi manga bhause mase guarantee ne ba moi thari lambi chahi tara bhau bu amu magi asoi ngam soirak podo sum thokna ba menana ba paisa khara sum thamme ba lambi se chahi manga bau di ne ba lambi mam thai se ba khoi su punsi da lambi tha gi je chahi manga phana chat pa lambi ka ubira age ba lai di praja myam se yeng se ba khoi miyam gyan tara di laipa phani ai se ai ngasi atop kan khan birunu ai gi sumang hana silo hai nei da na ngasi ure da na lambi tha ba se khoi ngasi ure bai haraw ba ngasai ukun thok do sai thok tre na but yeng da de ai hypet timon da hai ba masi aina khan bada ain hawe wari do aina ibudau gi sangle na ne pham si democracy chatpa miyam gi shakti na chatpa lengak leirba ning thau pan da lai pang ne hai riba larik lai su heibu su yawi ramani ima iben singje khwangche lak na ima lai pa kandori ni miyam gi ne na tawba mayam se si yeng bio ba si sorok se kyam ki chat ke yeng bio adu kan da khanga kane ba isa gyan ta ba aduni ngasi khoi discussion to ise theory gi concept ne practical yeng se ba aseng bal ai khoi pun sirol da si lambi se kayam chat ke se mu hanjan jan hai se ne ba ngasi thai tang ju khangani meeting lai bani na chahi kaya chat ke yeng se ba si lambi se adu kan da karam ba makhan gi lai ngak ta na leirak pa iram nam manipur sana le pa ngo se ai khoi understand to ba khoi madu bhap ta bam thoe ba khoi da ne bhagavad gita da even ibungo nangi tawgadaba na thau tau
fall yengaga thabak tawgadaba nate do your duty I haisini mina thagalakera sidhagera ainu uriba game plan si ngamba mina haingne bota na on sidharakpa chairakpa bot thadadabado adudagi hana lubadi ngo na amana khalide kaino hamra mingsen mamangda chap lepaga chahi banga lorakda na amana na aina ngangiba tawge na tawgiba mayam do ai taseng hodaraga tawgibara ngamgibara ngamdibra na itonda hangjabada aigi mingsen da tariba aigi miduna kari khumakadege duna hena lui haibaina adu khala sakadabni thabak tawbasidi natragadi manipudadi yaroi sini miam sisu gyan tahan mam changi tahalaga su tabiriba mayam dai nai na khubang changjau tra lon haijai sini ima manipur adu adana pungna khali do thabak oina onthok sedi harau kumai tahan biganu handa ki election se munna khanbiu gat lairadi iwana vole pakpada pamde nang matik sate na thada bangam gadabuni atopamda madugumba mathau na laiba tholakanda ni linthoi ngambi panbada pakkadoriba nupilan panbada atha wahan tu tholakadoi sa adumba gat yaurakanda ni adu yaudaladi chindang hanganga tawduna yaroi manungdagi tholakadabani thabak tawbaisidi aduna neina akhoi rome sa aigi motadi akhoi party na ticket pina basu oijasanu ai girigi takani ai site ge su pirakane su khale aduga magu mama changa kandana ai ga khongloi oiraga thabak tawina ga daba inauni mayam ai bu nuksibiraba ojabi moje kharka create ju mang khali sumaina sirame su create ju ra thabak tawr khado bina khanbiraga di ma oin thagat piro handak aduga namna normal oiba kerek chu daba bot naksalakanda khongman tokhalakpa somgi sorata lamba paisa mateng pangna jinga kupiramba thabak hapini haramba dagi admission tok chatpada paisa perakpado aduda chalagadi corruption haurabani ngasai mamang haijagi do amuktadi chumchongna bohana si akhoi ge poare da manipur masigi phibam damta leigide ai ngarang AICC na hairaktana silchar da vote khomoi chahi yankhai humdogi matungda maitai masam da ticket pirei unfortunately moi BJP gi ne na khoi di khom gi ni ai di chatlaga ngangam mam ningam da maitai khun da vote changbada changalakte na party atopam na ai rai dai na asa chauna manipur dei la kan ai gi kasada leiba in haiba tongzei maril letlaga chatkhiba ipai pu imai ben singi sada nauda maya maraksida waikhu gi culture ju yaura bore